Ngasi ayuk Pune district ta thokiba plan pokhaibagi thodok amada Maharashtra gi Deputy Chief Minister Ajit Pawar yauna miyoi manga lekhidre. Thodok adu Maharashtra gi Pune district ki manung channa leiba Baramati da thokibani. Thodok thokpam adu da Aircraft Accident Investigation Bureau gi team ama changsinduna thizin humjin ba hokre hairi. Flight radar gi matung inna ngasi kaikriba Learjet 46 plane adu Mumbai dagi ayuk ki pung 9:10 da paikhatkibani aduga pung 9:95 aduwai dagi mafam khangkidabani tungda plane adu pung 9:50 tabada Baramati airfield da crash landing tawrakibani hairi Maharashtra gi Deputy Chief Minister Ajit Pawar miyam gi mifam amada wangang lunabagi damak Mumbai dagi Baramati da flight adu tongduna chatkibani laibak thiba thodok adu thokpa matamda flight adu da punna miyoi manga tongki hairi laibak thiba thodok adu da Maharashtra gi Deputy Chief Minister Ajit Pawar yauna miyoi manga lekhidaba aduga mari leinana leibak asigi Prime Minister Narendra Modi yauna maikei kayadagi awaba phongdoknarakli